ngasi akoina pizariba memorandum taret maksa responsibility amata lawtre mana adagi hauziki manipur da laiba tampak da laiba step forcing sa magi power se amta yawdre simak direct mana honorable CM na dum mayam da haibire matam amagi XM ibobigi matam da di power yang kali simak direct haibire aigi mi thangbai jamdebla top on laikai khetigaw kendra isa club na kon bam phamdagi alaksa bane ai joint secretary oina tau puja bane ai honorable CM unaba sangjaru bane ngasi gi kanu sigi koigi mari leinana adaida honorable CM na ngasi akoina pizariba memorandum taret maksa responsibility amata lawtre mana adagi hauziki manipur da laiba tampak da laiba step forcing sa magi power se amta yawdre simak direct mana honorable CM na dum mayam da haibire aduga thainagi matam amagi honorable koigi XCM ibobigi matam dadi koigi state forcing se thonga yam lei power yam na pai power sakti sinai haujikti mihan mipun tawdana bagi sakti moida kan control tawgre aduduna koigi law and order se ngakpada kitang kanu tawrine na dum hare na tampakta leirijida asi ana thoiba tampakta di kapi basina kamaina moida mi hatana bagi kanu piri bano kapi piria na hairaga karigi misimina tholi bano na hangba matamda mana dumaina haidi vote tawri adudagi kanu mayam ama thajalakini ada samai phan thajalake haibada mana yaningdre samai phan di pamdre aduduna biase kumboina thajan birona dumai tawga ngainaraga leibani tha mari manga sangini sigi solution ama purakna buhotna bada hojiki oina di responsibility amta lawak akamta mihan pun tawdana ba kamta tawdana bagi moida order ma thokre aduduna moise power yam sole matam amagi XM ibobigi matam dadi power yam kali simak direct haibire state security mi su yamdre moida mihan pun tawdana ba moida order tawre haba habadi lairiba tampaki ogera singdi ogera any mafam khuding maktane moisi mihan pun tawdana ba person tawro no ba adumba tawdana bagi kanu se moina order thokre sin hareise Kuire sidi BJP gi sakas na lakpadagi thokiba potne haba akoi side tagi apam bahairam bajina hoina mapalamda bot ki duty sakiba security singdo moise halaaga arrangement do adum khara sintok sintin tawge na hai singdana hoi mapalamdai lakpa army hai tare forcing do thamaga akoi tapaktana akoi state ki se thambana adumai hai aduga akoi na haibasina sigi posing anai maraksida akoi gi irang che angang sing si ju akoi phajan basu mama sing jina khatang chu ware ko kaino da tension ngakta leinarbanina aduna sigi maraksida asi na si am tholabanina akoi na sem gi side haisina mapalamda duty sakiba security force mayam se ngai boina akoi hauji ki oina akoi irang se semgi side tagi akoi kitang di control tawbiyo haiba akoi apam je prajana kaigino da sum si hajikta su si tawnari sini akoi mama sing su isa sing thobani na matung inare isa sing su gyan ta bang akta oide gyan ta ba kharan ta re ta da ni na side tagi akoi na si tawnu no ha ga moina side te karan lama mu tawni dei mama sing su tension ngang lai bani na akoi kasu na tab da akoi maitai ma sen ji da adum yeng thina raga irang sagan na lai raga akoi punsi sumang ni aso pan choina ya lai ni aduna akoi na sar sem da haise akoi gi ngakpi sembiro Sarna haisina magi aningwa pamje hajingma akhoida noide haidokpa yade kaino da aina haidoraga aina tawba ngamdradi ai sem ori se tha ani ga numi kharni khak oibanina ai adudi haiba ngangbiro ai matam kitang changni haireba sem loima anamba mantri loin sure sida govinda yauramde aduga akhoi khuraigi akhoi onaben yaima yauramde aduga hingangi ma yauramde atai di loi su hore kane habise moi hajik khoidi kitang thummalli ai adugi poto haido khiroge hai mana aisu oiba koidri aisu like tamba gumne aduna aisu mayam mantri mayam siga khanaraga moide suggestion lawga aise tawba yabadi tawge adubu hauji phoidi noida haibase aina ngamde aina hairuga tawba ngamdraga di prajana akoi waro ni haibe ne ba da akoi haina hajiki irang se sumai sum tawlai raga di akoi sisu sini soksu sokni subam jabam angang sing isa sing lai lai su tam som ta phangdam ni na sida CM gi side ki kitang control tawraga shanti kitang leina base matam si hotna biyo na akoi apam hairam me ba nomai them ongbi mems na ai morang kampusa je makha lekai women MPI association secretary